ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯖꯥꯒꯤ ꯂꯝꯍꯦꯟꯕꯤ ꯇꯔꯨꯛ ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯟꯖꯨꯗꯨ ꯂꯥꯏꯟꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ꯫ ꯑꯁ ꯖꯔꯣꯏ, ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯇꯥꯎꯕ꯫ ꯂꯥꯏꯟꯖꯨꯗꯨ ꯊꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯑꯩꯅ ꯁꯝꯀꯛꯄ ꯑꯣꯏ ꯍꯥꯏꯗꯨꯅ ꯅꯣꯏꯁꯨ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯁꯦꯅ ꯍꯥꯏꯕꯅꯤ꯫ 12 ꯂꯣꯏꯔꯗꯤ ꯅꯣꯏꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯁꯤꯟꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯦꯔꯥ, ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ, ꯄꯩꯁꯥ ꯇꯥꯟꯕ, ꯍꯣꯠꯅꯕ ꯀꯟꯕ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯗ ꯂꯩꯔꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯦ, ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ, ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯔ ꯑꯣꯏꯔꯛꯄ ꯌꯥꯏ, ꯄꯨꯂꯤꯁ ꯑꯣꯏꯔꯛꯄ ꯌꯥꯏ, ꯂꯣꯌꯔ ꯑꯣꯏꯔꯛꯄ ꯌꯥꯏ, ꯂꯧꯃꯤ ꯑꯣꯏꯕ ꯃꯤꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯁꯨ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯁꯤ ꯃꯌꯥꯝꯁꯦ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯂꯣꯏꯅ ꯇꯧꯔꯛꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯣꯊꯔꯕ ꯃꯅꯤꯄꯨꯔꯁꯦ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯅ, ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯀꯜꯍꯧꯁꯦ꯫ ꯋꯥ ꯀꯟꯅ ꯉꯥꯡꯂꯤꯉꯩ ꯁ꯭ꯀꯨꯜꯒꯤ ꯕꯦꯜꯗꯨꯃꯁꯨ ꯇꯥꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯥꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯦꯜ ꯇꯥꯈ꯭ꯔꯦ ꯑꯉꯥꯡꯁꯥ꯫ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯅꯤꯡꯕꯗꯤ ꯈꯪꯗꯕ ꯂꯣꯏꯅ ꯍꯪꯉꯨ, ꯑꯣꯖꯥꯗ ꯀꯤꯒꯅꯨ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯈꯪꯗꯕꯗꯨꯗꯤ ꯂꯣꯠꯁꯤꯟꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯁ꯭ꯋꯥꯏꯗ꯫ ꯍꯌꯦꯡꯗꯒꯤ ꯃꯈꯥ ꯀꯣꯏꯁꯟꯗꯣ ꯍꯣꯠꯄ ꯍꯧꯔꯁꯤꯀꯣ꯫ ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯔꯦꯖꯤꯁꯇꯔꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯣ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯟꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯋꯥ ꯅꯩꯊꯠꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯖꯥ, ꯁꯥꯏꯟꯁꯇꯣ ꯀꯩ ꯄꯤꯔꯤꯌꯠꯇ ꯊꯣꯛꯀꯦ? 3rd ꯄꯤꯔꯤꯌꯠꯇꯅꯤ꯫ ꯂꯥꯏꯟꯖ ꯃꯆꯦꯡꯒꯗꯣ ꯁꯨꯒꯠꯂꯗꯨꯅ ꯑꯁ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯃꯤꯁ ꯅꯦꯟꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯊꯣꯛꯂꯝꯃꯅꯤ꯫ ꯊꯣꯛꯑꯦ꯫ ꯂꯥꯏꯖꯥ, ꯍꯧꯖꯤꯛꯀꯤ ꯁꯔꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯃꯥꯒꯤ ꯁ꯭ꯄꯤꯆ ꯃꯇꯦꯛꯇꯨ ꯏꯁꯥꯗ ꯊꯧꯅꯥ ꯍꯥꯞꯄꯒꯨꯝ ꯇꯧꯗ꯭ꯔꯣ? ꯂꯥꯏꯔꯤꯛꯀꯁꯦ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯇ꯭ꯔꯣ? ꯔꯥꯖꯇꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯊꯃꯣꯏ ꯂꯥꯟ ꯇꯧꯕ ꯑꯣꯖꯥꯅꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯄ ꯑꯣꯖꯥꯗꯣ ꯔꯥꯖ꯫ ꯑꯆꯝꯕ ꯑꯣꯖꯥ ꯅꯠꯇꯦꯀꯣ, ꯑꯗꯨꯅꯅꯤ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯂꯤꯗꯣ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯔꯥꯖꯇꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯀꯣꯛꯇꯨ ꯆꯞꯊꯔ ꯉꯛꯅ ꯍꯪꯂꯛꯂꯤ꯫ ꯍꯥ, ꯊꯃꯣꯏ ꯂꯥꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯏꯖꯥ? ꯇꯟꯖꯥꯗꯨꯗ ꯃꯤꯁ ꯅꯦꯟꯁꯤꯗꯨ ꯆꯪꯂꯛꯂꯤ꯫ ꯂꯥꯏꯟꯗꯨꯁꯨ ꯃꯤꯁ ꯅꯦꯟꯁꯤꯗꯣ ꯈꯔ ꯁꯥꯊꯤꯕꯅꯤꯅ ꯔꯥꯖꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯤ꯫ ꯃꯃꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯁꯅꯥꯍꯜꯒꯤ ꯏꯁꯄꯤꯁꯦꯜ ꯔꯨꯝꯗꯨꯗ ꯄꯨꯟꯁꯤꯕ, ꯔꯟꯕꯤꯔ ꯑꯃꯗꯤ ꯁꯅꯥꯍꯜꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯨꯟꯁꯤꯕ, ꯏꯆꯥꯗꯤ ꯌꯥꯝ ꯑꯣꯜꯂꯝꯃꯦꯅ꯫ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯎꯈꯤꯕꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯝꯃꯦꯅꯦꯍꯦ꯫ ꯄꯨꯟꯁꯤꯕꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅꯗꯤ ꯄꯤꯔꯛꯇꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯂꯤ꯫ ꯁꯅꯥꯍꯜ ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯇꯞꯊꯔꯒ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯃꯩꯔꯥꯒꯤ ꯐꯣꯇꯣꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯅꯪ ꯇꯥꯃꯣꯒꯤ ꯃꯤꯡꯗ ꯕꯕꯥꯅ ꯂꯤꯡꯈꯠꯆꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯏꯆꯥꯅ ꯂꯥꯛꯂꯒ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯑꯋꯥꯠꯄ ꯑꯣꯖꯥ ꯃꯦꯟꯈꯠꯄꯤꯗꯨꯅ ꯁ꯭ꯀꯨꯜ ꯄꯨꯕ ꯌꯥꯎꯔꯛꯄꯁꯦ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯜꯂꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯕꯥ, ꯇꯥꯃꯣ ꯂꯩꯇꯕ ꯃꯇꯝꯗꯣ ꯑꯩꯁꯨ ꯌꯥꯝ ꯂꯥꯛꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯔꯛꯂꯅꯤ ꯈꯟꯗꯨꯅ ꯔꯟꯕꯤꯔꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯔꯛ ꯊꯠꯂꯛꯂꯤ꯫ ꯑꯁ ꯕꯕꯥ, ꯑꯗꯨꯋꯥꯏꯗꯣ ꯑꯝꯇ ꯍꯧꯗꯣꯔꯛꯑꯅꯨ ꯀꯩꯗꯧꯔꯒꯦ? ꯁꯅꯥꯍꯜꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯋꯥꯗꯨ ꯊꯩꯗꯣꯔꯛꯂꯤ꯫ ꯄꯨꯟꯁꯤꯕ, ꯅꯪ ꯊꯥ ꯀꯌꯥꯃꯨꯛꯇꯤ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯈꯤꯕ ꯌꯥꯔꯦ? ꯕꯕꯥ, ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯣꯖꯥ ꯋꯥꯠꯂꯦ ꯍꯥꯏꯕꯗꯨꯗ ꯁꯝ ꯅꯨꯡꯉꯥꯏꯇꯗꯅ ꯃꯇꯝ ꯈꯔꯈꯛ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝꯗꯨꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯊꯥꯖꯤꯟꯒꯗꯧꯕꯅꯤ꯫ ꯏꯍꯦ, ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯕꯨ ꯑꯩꯈꯣꯏ ꯔꯟꯕꯤꯔꯅꯗꯤ ꯊꯕꯛ ꯊꯥꯏ ꯈꯨꯠ꯫ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯕꯕꯥ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯄꯨꯟꯁꯤꯕꯁꯦ ꯋꯥꯔꯝꯂꯅꯤ꯫ ꯅꯣꯡꯁꯨ ꯆꯣꯠꯈ꯭ꯔꯕꯅꯤ,
ꯐꯤꯔꯣꯜꯁꯤꯁꯨ ꯁꯨꯗꯣꯛꯇꯕ ꯑꯝꯇ ꯌꯥꯔꯣꯏ ꯋꯥꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯍꯜꯂꯨꯔꯒꯦ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯔꯟꯕꯤꯔꯅ ꯄꯨꯟꯁꯤꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯐꯠ ꯀꯛꯂꯛꯄꯅꯤ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯉꯁꯤꯗꯤ ꯁꯥꯏꯟꯁꯀꯤ ꯄꯦꯔꯠꯁꯤ ꯑꯣꯖꯥ ꯑꯇꯣꯞꯄ ꯑꯣꯏꯅ ꯆꯪꯍꯜꯂꯒꯦ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯇꯥꯛꯄꯗꯣ ꯍꯧꯔꯣ ꯍꯣꯏ ꯕꯕꯥ ꯑꯗꯣ ꯏꯇꯥꯎ ꯂꯩꯕꯒꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯁꯤꯀꯣ ꯁ꯭ꯀꯨꯜꯗ ꯂꯩꯕꯗꯣ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯅꯪ ꯀꯌꯥ ꯍꯩꯅꯔꯔꯣꯏ ꯄꯨꯟꯁꯤꯕꯗꯤ ꯀꯩꯁꯨꯝ ꯈꯟꯅꯅ ꯈꯨꯝꯗꯣꯔꯛꯂꯤ ꯑꯩꯒꯤꯗꯤ ꯌꯥꯗ ꯌꯥꯏꯗ ꯍꯩ ꯁ꯭ꯀꯨꯜꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ ꯄꯨꯟꯁꯤꯕ ꯌꯨꯝꯗ ꯅꯇꯥꯎꯒꯤ ꯀꯥꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯣꯗꯅ ꯍꯣꯏ ꯕꯕꯥ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯃꯌꯥꯝ ꯄꯥꯗꯧ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯒꯦ ꯑꯁꯣꯝꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯔꯟꯕꯤꯔꯒ ꯄꯨꯟꯁꯤꯕꯒꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯣꯝꯗ ꯂꯥꯏꯖꯗꯤ ꯃꯤꯁ ꯅꯦꯟꯁꯤꯗꯣ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯨꯟꯁꯤꯕ ꯆꯪꯂꯛꯀꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯃꯉꯛꯇꯨ ꯆꯦꯞꯊ ꯊꯣꯡꯖꯤꯟꯗꯨꯗ ꯌꯦꯡꯂꯤ ꯂꯥꯏꯖ ꯅꯪꯒꯤ ꯂꯩꯅꯥꯗꯣ ꯊꯨꯃꯜꯂꯤꯀꯣ ꯅꯉꯛꯀꯗꯣ ꯇꯦꯛꯂꯅꯤ ꯍꯥꯏꯋꯥꯅꯦ ꯑꯟꯖꯥ ꯅꯪꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯁꯦ ꯁꯨꯝ ꯎꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯑꯟꯖꯨꯗꯨ ꯅꯣꯛꯂꯗꯨꯅ ꯅꯪꯁꯤ ꯂꯩꯅꯥ ꯅꯥꯔꯦ ꯍꯤꯗꯥꯛ ꯄꯤꯌꯨ ꯍꯥꯏꯔꯛꯇꯣꯏꯔꯥ ꯆꯔꯣꯏ ꯅꯪꯒꯤꯁꯦ ꯑꯩꯒ ꯉꯁꯥꯏ ꯊꯦꯡꯅꯕꯗꯗꯤ ꯁꯔꯗꯣ ꯃꯁꯛ ꯐꯥꯎꯕꯒꯤ ꯐꯪꯗꯕꯅꯦ ꯅꯣꯡ ꯆꯣꯠꯄꯒꯤꯔ ꯈꯪꯗꯦ ꯗ꯭ꯔꯦꯁꯀꯗꯣ ꯆꯦꯟꯖ ꯇꯧꯔꯝꯃꯦ ꯉꯁꯥꯏꯗꯤ ꯃꯃꯥꯏꯗꯣ ꯐꯥꯠꯇꯕꯅꯤꯅ ꯂꯥꯜꯍꯧꯕ ꯃꯥꯜꯂꯨꯔꯕꯅꯦ ꯑꯩꯗꯤ ꯑꯟꯖꯨ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯈꯣꯝꯂꯗꯨꯅ ꯇꯤꯛ ꯅꯣꯛꯂꯤ ꯑꯁ ꯋꯥꯔꯤꯒꯗꯤꯕ ꯑꯣꯖꯥ ꯆꯪꯂꯛꯇ꯭ꯔꯕꯗꯨꯗ ꯂꯥꯏꯖꯗꯣ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯁ ꯀꯩꯅꯣ ꯃꯤꯅꯤꯠ 5 ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯣꯖꯥ ꯆꯪꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯟꯖꯥ ꯏꯁꯤꯡ ꯊꯛꯄ ꯆꯥꯔꯒ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯂꯦꯝꯁꯅꯥꯗ ꯌꯦꯡꯂꯨꯁꯤꯔꯥ ꯑꯟꯖꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯉꯛꯆꯥꯅꯅ ꯏ ꯂꯥꯏꯖꯥ ꯀꯩꯅꯣ ꯀꯥꯀꯥꯃꯨꯕꯤ ꯅꯃꯤꯠꯇꯣ ꯂꯧꯊꯣꯔꯛꯀꯅꯨ ꯆꯠꯁꯦꯕ ꯍꯧꯒꯠꯂꯣꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯟꯖꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯤꯡꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯟꯖꯨꯁꯨ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯑꯅꯤꯗꯨ ꯁ꯭ꯇꯥꯐ ꯔꯨꯝ ꯃꯃꯥꯡ ꯌꯧꯔꯤ ꯑꯟꯖꯨꯅ ꯔꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡꯗꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯌꯥꯔꯤ ꯂꯥꯏꯖꯅ ꯔꯨꯝꯗꯨꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯔꯨꯝ ꯃꯅꯨꯡꯗ ꯄꯨꯟꯁꯤꯕ ꯂꯩꯕ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯋꯥ ꯉꯥꯡꯗ ꯄꯨꯟꯁꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯃꯉꯛꯇꯨ ꯐꯠꯀ ꯍꯥꯏꯔꯛꯂꯤ ꯑꯟꯖꯨꯁꯨ ꯏꯁꯤꯡꯗꯨ ꯊꯛꯇ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯊꯛꯂꯒ ꯑꯣꯖꯥꯗꯨ ꯂꯩꯇ꯭ꯔꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯑꯅꯤꯗꯨ ꯕꯤꯠꯇꯦꯛꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯔꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯥꯏꯕ ꯃꯥꯏ ꯀ꯭ꯔꯁꯇꯣ ꯃꯌꯨꯝ ꯍꯟꯈ꯭ꯔꯖꯥꯠꯂꯥ ꯃꯌꯨꯝꯗ ꯍꯜꯂꯝꯗꯕꯗꯤ ꯃꯥꯟꯗꯤ ꯁꯤꯗ ꯂꯩꯗꯣꯏ ꯃꯥꯜꯂꯦ ꯉꯁꯥꯏ ꯇ꯭ꯔꯣꯂꯤꯒ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯕꯣꯔꯗꯤꯡꯗ ꯋꯥꯔꯗꯦꯟ ꯑꯣꯏꯔꯒ ꯂꯩꯗꯣꯏ ꯖꯥꯠꯂꯣ ꯑꯟꯖꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯂꯥꯏꯖꯗꯨ ꯈꯪꯅꯣꯛꯂꯛꯂꯤ ꯑꯟꯖꯨꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯅꯪꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏꯗꯨꯕꯣ ꯀꯔꯤ ꯅꯣꯛꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯔꯒꯦ ꯂꯥꯏꯖꯗꯨ ꯅꯣꯛꯃꯤꯒ ꯈꯨꯝꯂꯛꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯨꯅ ꯋꯥꯔꯗꯦꯟꯒ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯕꯣꯔꯗꯤꯡꯗ ꯂꯩꯔꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯔꯥꯏꯛ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤꯗꯨꯗꯤ ꯑꯅꯧꯕ ꯔꯨꯜ ꯑꯃ ꯆꯠꯅꯕ ꯇꯥꯔꯦ ꯀꯔꯤ ꯑꯅꯧꯕ ꯔꯨꯜ ꯑꯣꯖꯥ ꯅꯨꯄꯥꯗꯅ ꯁꯥꯇ꯭ꯔꯤ ꯑꯄꯥꯝꯕ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ ꯁꯥꯇ꯭ꯔ ꯅꯨꯄꯤꯅꯁꯨ ꯑꯣꯖꯥ ꯑꯄꯥꯝꯕꯗꯣ ꯌꯥꯅꯕ ꯇꯛꯂꯒ ꯀꯣꯏꯕ ꯌꯥꯕꯒꯤ ꯔꯨꯜ ꯑꯃ ꯑꯩꯅ ꯆꯠꯅꯍꯜꯂꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯑꯟꯖꯨꯗꯣ ꯃꯆꯤꯟꯗꯨ ꯆꯞꯁꯜꯂꯒ ꯅꯣꯛꯂꯗꯨꯅ ꯂꯥꯏꯖ ꯑꯗꯨꯒꯤ ꯔꯨꯜꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯇꯧꯁꯤ ꯅꯪꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯗꯣ ꯑꯩꯅ ꯍꯥꯏꯕꯤꯒꯦ ꯌꯥꯗ꯭ꯔꯒ ꯅꯪ ꯐꯥꯔꯒ ꯆꯦꯟꯖꯧ ꯑꯩ ꯄꯨꯊꯣꯛꯄꯤꯔꯛꯀꯦ ꯑꯟꯖꯨꯗ ꯇꯨꯃꯤꯟꯅ ꯅꯣꯛꯄ ꯉꯝꯂꯛꯇ꯭ꯔꯤ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯐꯥꯛ ꯊꯥꯔꯒ ꯁꯤꯊ ꯅꯣꯛꯂꯤ ꯆꯔꯣꯏ ꯅꯪ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦꯀꯣ ꯑꯩ ꯀꯤꯔꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ ꯍꯟꯗꯛ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯑꯅꯤꯗꯨ ꯉꯥꯡꯅ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯌꯧꯔꯤ ꯑꯣꯖꯥꯁꯨ ꯆꯪꯂꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯝꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯤ ꯂꯥꯏꯖꯈꯣꯏꯒꯤ ꯃꯃꯥꯡ ꯕꯦꯟꯁꯇ ꯐꯝꯕ ꯂꯤꯟꯗꯥꯒ ꯔꯣꯁꯅꯤꯒꯗꯣ ꯃꯃꯥꯏꯗ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯂꯒ ꯋꯥꯔꯤ ꯍꯧꯔꯛꯂꯤ ꯂꯥꯏꯖ ꯉꯁꯥꯏꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥꯗꯣ ꯁꯔ ꯔꯟꯕꯤꯔꯒꯤ ꯃꯃꯥꯟꯅꯕ꯭ꯔꯥ ꯃꯤꯅ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯛꯄꯗꯣ ꯂꯥꯏꯖꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯄꯤꯁꯨꯝꯗꯨ ꯁꯨꯛꯇꯣꯛꯂꯗꯨꯅ ꯂꯤꯟꯗꯥꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯈꯪꯗꯦꯗ ꯅꯣꯡꯇ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯇꯦ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯀꯩꯒꯤꯅꯣ ꯂꯤꯟꯗꯥ ꯅꯪꯅꯗꯣ ꯍꯪꯂꯤꯗꯨꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦꯀꯣ ꯂꯥꯏꯖꯗꯨ ꯍꯧꯕꯒ ꯈꯝꯕꯟꯕꯤꯒ ꯇꯧꯔꯤ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯂꯤ ꯔꯣꯁꯅꯤꯒ ꯂꯤꯟꯗꯥꯒꯁꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯒ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯨꯝ ꯄꯣꯁ ꯇꯥꯕꯗꯨꯗ ꯍꯪꯕꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯂꯥꯏꯖꯁꯦ ꯀꯩꯅꯣꯝꯅꯤ ꯍꯥꯏꯕꯒꯨꯝ
machindu pethokladuna mamaidu anthokri lain jisu machindu pethoklamnaga anjuda mu yengnaga ko amube hawjiki role do yam thuna chana da bayari dori mi attack toksilake tawre sathi droside anju su tablupna oiram loida sum hangbo oiramne lindagi mi changa changana I laija nang sidi ko yare be ma khangjare ko nang aibu luna tawjo ko akhoi tamocha do aina ni pharaga chembi doido sangbana bi do school laktrabani na akhoi nei tha thadana iranga tawjari se madim to yawo phangaroi ne pili ma hayeng taxi son sani ya ye be manang so adungai ko ne laija nang ase boarding layer ne haidu bo asing bai leidora sardu na layer di leidori bani mi kwak amubi nang ba anjuda moment ka do law thorak laduna os laija phagi na ti me ain harise laija ki maong duda phagi mali mali laija su ta singna punsi ba bonung si ba phawru banati nga hek tang du gi irang du ni mana tawri ba do aina harise so phagi na ti mi kwak amubi nang ba nang di nong ni gi waga na je pung asuk ki ha ba sina je second khara sida laina se ayo sin khre ne nong mata boarding pemba ya da banang na boarding da laini kain hairiba laija nang jam phel da re khangi laija do ki ka nok le tuna khang de ai so gan ta de ngang tang sida wakal se kham ba thing mangam ji koi pai pai ba kum tawri ani do na wari nungai ri ngai tanja do da oza do pama changlakli laija do oza do da yingna ga punsi boy ramba do da bitek le haiba ko machin do sugatli asom da sunupa ani do so ranbir khoi gi yum yori ranbir khoi gi yum si thaina gi ina khunba ahan makhaina sabiramba mali jingna mathak makha saraba so icham chami yamna su chawde piktak lakta hek uboda nungsi ba su phawri impa manung de de asigoma yum si uge phangki je magi sendok sajin tawada phajaba maong da tawna khrawani yum do gi mamang da una ning thina saba sangoi macha masulei aduga sangoi dugi maning da leiriba inkol macha du ta thariba ensang khara du so onthokno phajakri nong hangki bagi nungsa haidorok pokoi bane inkol do pungsang sangli punsi badi ajik pasi yam pamje chingya damya da asang aman marak da tumina phamlaga wakal khan basi magi nungai jabi harau jabi ni sahar gi nil khongba makhol sing do magi ti na bani akoi badu yeng yeng duna ranbir ga changmina rakli Angel, hayang na school epaya ko. Ranbir na hayrak pani. Punsi ba sa kanan to na hayba ko mamay dulay thok lagi yung lakli. Ranbir khoi ga heng thang na ba yom dogi sumang maton do da lisabi yama pi suraga lay ramli. Nabi to so mamay dulay thorak to na Ranbir ga pakumpi na ba honaragli. Hoy da mocha. Ngasi di ima do masangam da ba. Ahayang dila ka niye. Angel na mama masanung ngay ti hayba do da Ranbir do kitang jang silaga. Indom jadu masangam da boire kayo inangam drino ayum na changhuraga laki yani da damaja kaishu tawdre lok khara thungbani da hawjipudi khara phare o adu shoi laki asi hairaga Ranbir do mamai le thorak dona punsi babu masak tak na mohanaragli adu anja noi da se punsi ba aigi marup ne akhoi school da oja oire doni khangnawo Ranbir do punsi bagi manak da changsilagli Angel su nakfit tawraga hawgali aduga ani dugi manakta haifit changsilagli punsiba sisui chanupi ni khangno kakagi machani maming Angel kawani punsiba mong handana Angel ding leduna oh Angel ming yam phajai Angel do ikairap tawraduna punsiba gi trolley tu da yengnaga tamoja dada se sida layer do ro leidene phare nang bhisu jahoro akoi shu imung jangnage nung hang ki bagira karino nungsa se phajana sari noi dada se so waramani amta potha haluki ge ko hoi da moja hai nungsa yamna sai lusilu ko hoi loi dore da moja asi hairam laga Ranbir ga punsi baga do moi gi yum da changlakle sumang mayai du da sayon badu sanaraga leiramle mi langpagi khonjal ta badu da sayon baso mamai du lai thorakli Ranbir ga punsi baga changlakpo badu da mayambagi matungda mi anobo yaurokpadada phamnamadu phok hawgalaga imungda hotana chensanki Ranbir do nokfet ka tawraga itaw imung jangsila
ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯇꯣꯝꯕꯗꯨꯅꯤ ꯄꯨꯔꯥ ꯅꯨꯄꯤꯅꯤ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯟꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯣꯟꯅꯕꯁꯨ ꯌꯥꯎꯔꯤ ꯅꯪ ꯂꯩꯔꯒ ꯈꯪꯒꯅꯤ ꯄꯨꯟꯁꯤꯕꯗꯨ ꯃꯁꯥꯅ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯑꯗꯨꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯂꯤ ꯑꯅꯤꯗꯣ ꯔꯟꯕꯤꯔꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯔꯟꯕꯤꯔꯅ ꯃꯥꯡ ꯊꯥꯔꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ ꯆꯪꯉꯣ ꯚꯥꯏ ꯄꯨꯟꯁꯤꯕꯁꯨ ꯇ꯭ꯔꯣꯂꯤꯗꯨ ꯆꯤꯡꯂꯒ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯤ ꯔꯟꯕꯤꯔꯅ ꯔꯨꯝꯒꯤ ꯂꯥꯏꯠꯇꯣ ꯑꯣꯟ ꯇꯧꯔꯤ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦꯔꯥ ꯑꯩ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯔꯦ ꯔꯟꯕꯤꯔ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯄꯨꯟꯁꯤꯕ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯣꯡ ꯍꯥꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇ꯭ꯔꯣꯂꯤꯗꯨ ꯁꯣꯐꯥꯗꯨꯗ ꯉꯥꯔꯒ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯐꯝꯊꯩ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯨꯗ꯭ꯔꯕ ꯃꯇꯥꯎꯒꯤ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯕ ꯁꯛꯐꯝꯗꯨꯗ ꯔꯟꯕꯤꯔꯗꯣ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯄꯨꯟꯁꯤꯕ ꯏꯕꯣ ꯐꯅ ꯀꯨꯏꯔꯦ ꯄꯨꯜꯂꯛꯇꯕ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯈꯤꯇꯁꯨ ꯍꯣꯡꯕ ꯍꯧꯅꯩꯗꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯈꯨꯂꯦꯝꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯥꯕ ꯏꯕꯣ ꯅꯪ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯗꯤ ꯅꯨꯄꯤ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇꯦ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯂꯤ ꯀꯩꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛ ꯆꯥꯎꯔꯁꯦ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯕꯅꯤ ꯔꯟꯕꯤꯔ ꯅꯪꯕꯣ ꯑꯗꯨꯗꯤ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯊꯛꯁꯤꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯏ ꯔꯟꯕꯤꯔꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯂꯗꯨꯅ ꯁꯥꯌꯣꯟ ꯁꯥꯌꯣꯟ ꯇꯥꯏꯌꯦ ꯇꯥꯝꯆꯥ ꯁꯥꯌꯣꯟꯕꯗꯨ ꯃꯈꯥꯗꯒꯤ ꯈꯨꯝꯂꯛꯄꯅꯤ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯝꯆꯥ ꯔꯟꯕꯤꯔꯗꯣ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯤ ꯁꯥꯌꯣꯟꯕꯁꯨ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯀꯩ ꯍꯥꯏꯒꯦ ꯇꯥꯝꯆꯥ ꯏꯃꯥꯗꯤ ꯃꯅꯤꯡꯗ ꯐꯤ ꯁꯨꯍꯧꯔꯤꯌꯦ ꯇꯥꯃꯣꯆꯥ ꯍꯜꯂꯛꯑꯦ ꯆꯥꯛꯁꯨ ꯊꯤꯌꯨ ꯍꯥꯏꯌꯨ ꯑꯗꯨꯒ ꯇꯨ ꯑꯁꯤꯗ ꯗꯗꯥ ꯑꯃ ꯐꯝꯃꯤꯁꯦ ꯑꯁꯤꯒꯤ ꯍꯩ ꯃꯍꯤ ꯁꯦꯝꯂꯣ ꯍꯥꯏꯁꯨ ꯆꯠꯂꯣ ꯁꯥꯌꯣꯟꯕ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯍꯣꯏ ꯇꯥꯝꯆꯥ ꯄꯨꯟꯁꯤꯕꯁꯨ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯆꯜꯂꯒ ꯁꯥꯌꯣꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯒꯤ ꯁ꯭ꯄꯦꯛ ꯃꯅꯨꯡꯗꯒꯤ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯁꯛꯐꯝꯗꯣ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯟꯕꯗꯨꯗ ꯁꯥꯌꯣꯟꯕꯁꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯟꯈꯤ ꯁꯨꯃꯥꯡꯗꯒꯤ ꯆꯦꯟꯁꯤꯟꯈꯤꯕ ꯑꯉꯥꯡꯗꯨ ꯅꯠꯇ꯭ꯔꯣ ꯔꯟꯕꯤꯔ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅꯦ ꯃꯤ ꯌꯥꯝ ꯀꯣꯏꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯪꯒꯤ ꯍꯦꯛ ꯃꯈꯥꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯆꯥꯎꯔꯝꯂꯅꯤ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯄꯨꯔꯛꯄꯗ ꯑꯃꯨꯛꯇꯪ ꯎꯈꯤꯕꯗꯨꯗꯒꯤ ꯎꯗ꯭ꯔꯤ ꯅꯪꯒꯁꯨ ꯌꯥꯝ ꯈꯦꯠꯅꯗꯥꯏꯅꯦ ꯈꯦꯠꯅꯩ ꯁ꯭ꯀꯨꯜꯗ ꯂꯩꯍꯧꯔꯦ ꯑꯁ ꯑꯗꯨꯃꯗꯤ ꯕꯦꯠ ꯅꯨꯄꯤꯅꯦ ꯏꯇꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤ ꯃꯊꯟꯇ ꯑꯣꯏꯕꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯈꯔ ꯀꯦꯊꯣꯛꯅ ꯊꯝꯃꯨꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩ ꯇꯥꯔꯦ ꯂꯥꯛꯅ ꯐꯥꯅꯕꯒ ꯉꯝꯗ꯭ꯔꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯑꯩꯈꯣꯏ ꯁꯥꯌꯣꯟꯒ ꯑꯩꯒꯒꯤꯗꯤ ꯈꯟꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯔꯕꯅꯤ ꯂꯥꯏꯔꯤꯛꯅ ꯃꯔꯣꯜ ꯑꯃ ꯍꯩꯇ꯭ꯔꯤꯕ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯍꯟꯗꯛ ꯇꯦꯟ ꯊꯥꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯏꯇꯥꯎ ꯐꯦꯜ ꯉꯥꯛꯇ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯥꯅ ꯇꯦꯟ ꯊꯥꯗꯣꯏꯁꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ ꯃꯌꯥꯝꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯇꯨꯏꯁꯟ ꯑꯝꯇ ꯊꯥꯕꯤꯗ꯭ꯔꯕꯣ ꯊꯥꯔꯤꯅꯤ ꯏꯇꯥꯎ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯃꯥꯅ ꯄꯥꯗ꯭ꯔꯕꯗ ꯀꯗꯥꯏꯗꯒꯤ ꯇꯨꯏꯁꯟ ꯃꯌꯥꯝ ꯆꯠꯂꯒ ꯍꯩꯗꯣꯏꯅꯣ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯁꯦꯟꯅꯕꯅꯦ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯣ ꯍꯥꯏꯈ꯭ꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯄꯨꯟꯁꯤꯕꯒꯤ ꯔꯟꯕꯤꯔꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯤꯟꯅꯔꯛꯄꯁꯤꯗ ꯏꯇꯥꯎ ꯂꯩꯁꯦꯝꯕꯅ ꯁ꯭ꯇꯥꯔ ꯏꯆꯨꯝ ꯆꯨꯝꯈ꯭ꯔꯦꯅꯦꯀꯣ ꯆꯨꯝꯈ꯭ꯔꯦ ꯃꯁꯥꯅ ꯄꯥꯝꯅ ꯆꯪꯈꯤꯕ ꯂꯥꯏꯟ ꯑꯣꯏꯕꯅꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯂꯩꯁꯦꯝꯕ ꯍꯣꯏꯒꯤꯗꯤ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯌꯥꯝ ꯐꯩꯗ ꯔꯟꯕꯤꯔ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯐꯩ ꯑꯩꯁꯨ ꯀꯩꯅꯣ ꯌꯦꯡꯁꯤꯟꯒꯗꯕꯁꯦ ꯁ꯭ꯀꯨꯜꯁꯦ ꯕꯕꯥ ꯈꯛꯇꯅ ꯃꯦꯟꯇꯦꯟ ꯇꯧꯕꯗꯣ ꯉꯝꯗꯕꯅꯤꯅ ꯎꯄꯥꯏ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯑꯁꯤꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯑꯗꯨꯝ ꯄꯥꯝꯃꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯒ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯎꯔꯒ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕꯒꯤ ꯇꯛꯁꯤ ꯁꯣꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯌꯥꯝ ꯐꯔꯕꯅꯤ ꯏꯇꯥꯎ ꯍꯟꯗꯛ ꯊꯕꯛ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ ꯑꯩꯒꯤꯗꯤ ꯐꯔꯦ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯇꯥꯎ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯃꯦꯂꯩꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯇꯥꯟꯅꯔꯤꯕ꯭ꯔꯣ ꯄꯨꯟꯁꯤꯕꯗꯨ ꯔꯟꯕꯤꯔꯅ ꯃꯦꯂꯩ ꯄꯜꯂꯛꯄꯗꯨꯗ ꯁꯛꯐꯝꯗꯨ ꯈꯪꯑꯣꯟ ꯑꯣꯜꯂꯤ ꯃꯇꯝ ꯀꯨꯏꯅ ꯀꯥꯎꯊꯣꯛꯂꯔꯕ ꯋꯥꯔꯤꯗꯣ ꯔꯟꯕꯤꯔꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯨꯗ ꯃꯦꯂꯩꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯍꯣ ꯅꯪꯒꯤ ꯅꯨꯡꯒꯤ ꯊꯃꯣꯏꯗꯣ ꯍꯧꯖꯤꯛꯐꯥꯎ ꯄꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯦꯃꯦ ꯕꯣꯟꯗꯨ ꯅꯪꯕꯣ ꯄꯨꯟꯁꯤꯕ ꯅꯣꯛꯃꯤ ꯏꯀꯣꯝ ꯀꯣꯝꯅ ꯈꯨꯝꯗꯣꯔꯛꯏ
ꯑꯩꯅ ꯌꯥꯝꯃꯟꯗꯕꯗꯨꯗ ꯇꯜꯂ ꯃꯥꯜꯂꯦ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯔꯟꯕꯤꯔ ꯃꯌꯨꯝ ꯄꯥꯜꯂꯝꯃꯅꯤ ꯃꯆꯥ ꯐꯥꯎ ꯂꯩꯔꯝꯃꯅꯤ ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯗꯤ ꯅꯪ ꯄꯥꯞꯇꯤ ꯄꯨꯔꯦꯍꯦ ꯆꯍꯤ ꯀꯌꯥꯅꯣ ꯃꯦꯂꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯨꯕꯣ ꯏꯇꯥꯎ ꯅꯪꯁꯦ ꯅꯨꯄꯤꯅꯗꯤ ꯌꯥꯝ ꯇꯥꯟꯅꯔꯛꯄꯅꯤꯀꯣ ꯍꯧꯖꯤꯛꯁꯨ ꯇꯥꯟꯅꯔꯝꯒꯤꯅꯤ ꯈꯪꯉꯤ ꯅꯁꯛꯇꯣ ꯀ꯭ꯔꯤꯁꯅꯒꯤ ꯃꯒꯨꯟ ꯆꯦꯜꯂꯦꯕ ꯄꯨꯟꯁꯤꯕꯗꯨ ꯃꯆꯤꯟꯗꯨ ꯆꯞꯁꯤꯜꯂꯗꯨꯅ ꯅꯣꯛꯂꯒ ꯋꯥꯔꯤꯒꯗꯤ ꯅꯨꯡꯉꯥꯏꯔꯤ ꯑꯩꯒꯤꯗ ꯍꯥꯏꯔꯨꯔꯅꯨ ꯅꯪꯒꯤ ꯊꯥꯏꯅꯒꯤꯗꯨꯅ ꯀꯩꯗꯧꯔꯕ ꯔꯟꯕꯤꯔꯗꯣ ꯅꯣꯛꯂꯝꯕꯗꯣ ꯁꯛꯐꯝꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯈꯝꯅꯛꯂꯤ ꯑꯁ ꯌꯦꯛ ꯑꯣꯏꯔꯝꯗꯅ ꯇꯣꯛꯅꯈ꯭ꯔꯤꯗ ꯏꯇꯥꯎ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯧꯖꯤꯛꯅ ꯀꯝꯗꯧꯔꯤꯕ ꯑꯅꯧꯕ ꯇꯧꯗ꯭ꯔꯕ ꯑꯝꯇ ꯀꯣꯏꯗ꯭ꯔꯦꯗ ꯀꯣꯏꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯨꯄꯥ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯣꯏꯗꯤ ꯀꯣꯏꯗ꯭ꯔꯤ ꯀꯣꯏꯕꯁꯨ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯅꯗꯤ ꯀꯟꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯏ ꯑꯩꯁꯨ ꯈꯪꯂꯤꯕꯅꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯅꯤ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯊꯣꯛ ꯆꯦꯟꯁꯤꯜꯂꯒ ꯗꯣꯡ ꯗꯣꯡ ꯇꯧꯔ ꯂꯣꯏꯔꯦ ꯊꯥꯏꯅꯒꯤ ꯗꯞꯇꯣ ꯍꯜꯂꯝꯗ꯭ꯔꯦꯅꯦ ꯅꯪꯗꯤ ꯍꯩ ꯀꯥꯟꯅꯗꯦꯕꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯝꯍꯧꯕꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯕꯖꯥꯠꯅꯤ ꯅꯪꯒꯤꯁꯨ ꯆꯥꯔ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯈꯟꯕꯤꯔꯒꯦ ꯁꯦꯝꯍꯧꯔꯣꯏꯕꯣ ꯏ ꯀꯌꯥꯝ ꯑꯉꯥꯡꯅꯣꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯂꯩꯇꯦꯀꯣ ꯑꯉꯥꯡꯒ ꯄꯥꯝꯗꯦ ꯍꯣꯏ ꯌꯨꯝ ꯀꯩ ꯄꯥꯟꯕꯁꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯥꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯤꯔꯣꯏꯗ ꯅꯨꯄꯤ ꯊꯤꯅꯕ ꯃꯇꯝ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯅ ꯃꯔꯥꯏ ꯊꯤꯖꯁꯅꯤ ꯏꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤꯁꯨ ꯁꯨꯝ ꯌꯥꯟꯖꯔꯤ ꯔꯟꯕꯤꯔꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯁꯦꯁ ꯑꯗꯨ ꯏꯇꯥꯎ ꯅꯨꯡꯁꯤꯅꯗꯕ ꯅꯨꯄꯤ ꯂꯧꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏꯍꯦ ꯄꯨꯟꯁꯤꯕꯗꯣ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯔꯟꯕꯤꯔꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯤꯅ ꯇꯥꯔꯗꯤ ꯑꯩꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕ ꯑꯣꯖꯥꯅꯤ ꯍꯥꯏꯗꯨꯅꯤ ꯌꯥꯝ ꯑꯉꯥꯡꯅꯤꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥ ꯇꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯔꯟꯕꯤꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯤ ꯑꯅꯤꯗꯨꯁꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯄꯨꯝꯆꯥꯏ ꯆꯥꯏꯈ꯭ꯔꯤ ꯊꯕꯥꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯁꯤꯁꯤ ꯍꯩ ꯃꯍꯤ ꯊꯛꯁꯤꯁꯦ ꯄꯨꯟꯁꯤꯕ ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯕꯦꯕꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯗꯨꯅ ꯏꯃꯥ ꯌꯥꯔꯅꯤꯗ ꯕꯦꯕꯥꯔ ꯐꯕꯁꯤꯁꯨ ꯍꯜꯂꯝꯗ꯭ꯔꯦꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯩ ꯀꯩꯅꯣꯅꯦ ꯍꯦꯛ ꯍꯧꯒꯠꯂꯤꯗꯨꯕꯣ ꯐꯝꯃꯨ ꯐꯝꯃꯨ ꯅꯁꯥꯗꯣ ꯌꯥꯝ ꯁꯥꯒꯠꯂꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯍꯧꯕꯅꯤ ꯆꯥꯏꯊꯔꯨꯒꯦꯔ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯐꯝꯊꯩ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯌꯥꯝ ꯁꯥꯎꯔꯤ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯌꯥꯝ ꯁꯥꯕ ꯑꯣꯏꯗꯦꯗ ꯃꯐꯝꯁꯦ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯣꯏ ꯑꯥꯒꯗꯤ ꯈꯔ ꯈꯦꯠꯅꯔꯅꯤ ꯑꯗꯣ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯄꯨꯟꯁꯤꯕ ꯀꯧꯏ ꯏꯃꯥ ꯊꯕꯥ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯏꯆꯥꯗꯤ ꯃꯤꯡꯅ ꯐꯖꯔꯤꯕ ꯅꯍꯥꯟꯋꯥꯏ ꯅꯣꯏꯅ ꯇꯤꯟꯅꯔꯤꯉꯩꯗ ꯃꯤꯡꯕꯨꯗꯤ ꯇꯥꯕ ꯁꯛꯇꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯁꯛꯅ ꯐꯖꯔꯤꯕ ꯋꯥꯡ ꯆꯥꯎꯔꯗꯅ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇꯦꯗ ꯔꯟꯕꯤꯔꯁꯨ ꯐꯠ ꯈꯨꯝꯂꯛꯂꯤ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯃꯇꯧ ꯃꯥꯟꯗꯅ ꯊꯃꯣꯏꯗꯨꯗꯤ ꯃꯁꯛ ꯌꯥꯝ ꯊꯤꯕꯅꯤ ꯄꯨꯟꯁꯤꯕꯗꯨ ꯔꯟꯕꯤꯔꯗ ꯌꯦꯡꯂꯒ ꯔꯟꯕꯤꯔ ꯅꯪꯒꯤ ꯐꯔꯛꯇꯣꯝꯗ ꯇꯥꯁꯤꯜꯂꯛꯈꯤꯅꯨꯕ ꯊꯕꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯊꯤꯔꯝꯂꯒꯦꯀꯣ ꯄꯨꯟꯁꯤꯕꯒ ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣ ꯃꯥꯗꯤ ꯌꯨꯝꯗ ꯆꯥꯔꯒ ꯂꯥꯛꯏ ꯆꯥꯔꯣꯏ ꯑꯩ ꯀꯨꯝꯂꯛꯑꯒꯦ ꯏꯃꯥ ꯍꯩ ꯌꯨꯝꯗ ꯆꯥꯔꯛꯂꯁꯨ ꯈꯔ ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣꯗꯅ ꯄꯨꯟꯁꯤꯕ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯦꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯣꯍꯣ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛꯑꯣꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯊꯕꯥꯁꯨ ꯆꯠꯈ꯭ꯔꯦ ꯔꯟꯕꯤꯔꯁꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕ ꯈꯤꯇꯪ ꯆꯥꯔꯨꯁꯤꯒꯦ ꯇꯧꯔꯒꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯌꯥꯔꯦ ꯍꯥꯏꯋꯥꯅꯤ ꯔꯟꯕꯤꯔ ꯅꯪ ꯆꯥꯎꯔꯣ ꯆꯠꯂꯣ ꯔꯟꯕꯤꯔꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯂꯩꯔꯝꯂꯣ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯔꯟꯕꯤꯔ ꯄꯨꯟꯁꯤꯕꯁꯨ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯔꯟꯕꯤꯔꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯂꯣꯡꯅ ꯍꯤꯞꯊꯩ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯒꯠꯂꯛꯏ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ